Mitsubishi brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Manghan Bigano ngasi mag-contact tobirau. Terms and conditions apply. Good afternoon, ELITETV ki test of cartoon ki mahau ming ta video su amataram lok chari maru ngasi impala phangba pause sing cartoon sing da cartoon ni sinda kari haning ni ba kari phongong ni ba kari phumi ba karamba wakalon thami ba haibu myam da thamjana ki tanja lu jagadabani maru ngasi kaktang yeng musyam ni nimit khuding ki mim ngam tung pung amada live aduga pung mari dana repeat telecast na sanduk jagadaba aduga program ni test of cartoon ki mahau aya hamda lok chage Sangha Express ki onthok panida haibida onthok panida haiba ki cartoon si de yeng bisi koi imai ben sing lamida check tawani naha si hajikan ki yo ki style duni koi khar kha ga da gi sam ga ten ka ga da kachina hairi imai bel sing haire card bhum hapchil laga pokhai han ba hore e yar ga di kai doge mingshel amu ba hapchil laga mi masak khangdana ba tawbi ganu ada sagi nupa macha asna khume lan khan bi ganu pakhang leisabi mau koi ba chat pada min udana ba tawbani hajikta koi lileriba situations da haiba tai dum tinted glass sin na begin haibani da sai na ha se dum leisabi koi ba chatpa agi mau koi ba chatpa da min udana ba di haina tuan ba agi tinted glass ki maram da activities to ba mayam na koi tana gi ba mayam sarkar na su yam kan na masi order toktana amuk shegai ba mo hongni amuk napkani aduni swai tawge yaung ro di nium si lo si chamana ba reso thobagi lo auto thobagi lo doctor gi lo nataga chief minister gi lo haiba prime minister gi lo haiba leite Indian constitution cha mani lo gi mieng di cha mana na tau ta ga di am cha mana na haji tuan ba security escort me am na jet category adi kari nga cha me am si da dum tinted gas si tinted glass si khoi sin na bhai tare madu gi khara exemption lebra madu di I have no idea aduna dum bale rikan da di pulap tau ta di tau ba aduna khoi kana gum khara na masigi marom da tau ba kana khara na khoi Musa sabagi ngakthong naba nappa makan masigi reasoning mayam leigre aduba hojik leiriba situation da si tawbi ganu car bom tawba adagi ngarang suni pipe leirubada pipe manung da bom jawramba len bada koi pokhairakna sokpa yawba mayam thongnarak padunia du sai sida dugo ajik na ha sigi wakhlon ama ma wakhlon ama leirambado lan khanbi ganu pakhang leisabi mau koi basabada mina udana ba tawbani haidana madugi behind the scene tawriba activities mayam dudi mayam ni khangnarabani ana swai sida chamana ba thorang thoksil amagi makhara tawba mathau taina thamjage agi mota yana fajaba cartoon ni sisu aduga mathangna khoi sana laibaki loiredana haibsini loidana sinsda khoi uriba picture ani leribasi cartoon ani leribasi amana khogi home minister Amit Shah ni lepisina chokida phamisina khoi Narendra Modi ni ada Amit Shah na hayni chingdana aina tawrage tamdana nangna hona jarona matam piraga tha khrabani na da haiba khoi nimitre ni ki matam low kana hono nimitre manungda santi purangna bo hono haiba di gaji chief minister su amna khoi gi tonga ba civil society organizations gi leaders sing unadana kokomi unadana amuko unadana ngarang di hokre maitei lipun unadana mayama adaida Modi sina harak pune harawna
와 नंगी थौसिलसीदी अई भौ ngawena haji achoba issue mu oribani amadugi tonganba khoigi wan thok lei haidana madu singena amana ngakpa tamgina amang ngakpa leitiana rang chimisna phongdoki busu leiribani maruina khoi su de leiriba lamhen tuyan ba kangbu singsi ai senarage aduga tampaki duna nang senaro haibagi mafam ne adu haji mayamna punaribadi chingina ma aduga tamgina ma leigedra haibagi achoba mafam de leisi khoi singdana chief minister am oiba tamdana chief minister amana oibagi mafam la haibase mayam singsida confused leibaduni haji mayam se tongan tongan ba mayam civil society organization mayam adu atei mayam sing sudum haji phongdok pa leiduni adu chief minister ji madu natte haibom se lei aduna sai sida amisana sin ba pu haibatai madai da khoi Narendra Modi na harau gi duni oithok pa ya ba adum leiba adum ba suggestion pi ba kaino ne khoi uri se aduna Narendra Modi na sam harau ba hai tare nang to isi di ai swa nang gi thoksil si di ai bho ngawe na khoi Modi si ji wa ngang di haidana mayam saungdana ko leini Manipur gi susida ofam amta phongdok ti haidana o ma hek lapaga khoi Amisa adagi finance minister Sitaraman adu atei te leiriba mayam sina Manipur gi hauji leiriba issue si leiriba sinji am phajana khoi wari ligi bani mana haigi bada mayam na khoi paper de thengna gi bada relief camp de leiriba sinsi gi awat apa lehen ganu haiba ofam so phongdok tiba leibani aduga maruna hajik sida yam kanna review to hajik leiriba situation se haibagi wafam su leigi bani aduna hajik magi cartoon sida yam phajana ulle aduna man haiduni singdana aina tawrage tamdana nang honajaro na matam piraga thakrabani haibada Modi na harau bani ko ba khudana wa nangi social city ai phongawi haidana yam phajaba cartoon ni khana bayaba duwan thok leiba aduga mathang da leiriba sina khoi pongnaphamgi baloi haibduni hajiksi chingi adatamgi sengi matang si leirakta kulakta adu hotel da thong kudingda top of the town haiba mayam gi wari sanabam oiba issue um ne leise madugi mayam sine cartoon sine ura kan da wai san sidaida ama in the pc ga nupa siga khoi walking tholak pa hoi ge puraga tholak pani da haire ho chinga tamga siemani leirene ye na haiba nupa dana ha adu double engine tare ne ha hana kaji se khoi BJP ge lengak se double engine ni haidana khoi gi adum claim tawri bani adu ga tuan tuan ba khoi gi opposition leba kangbu na khoi double engine oijaga su mamang dama maning dama ani ji singkhai na ba double engine la haiba gi wafam ju leibani na ansu mo khoi cartoon nam yaw ne double engine do thau yaw drmale thau hana ba kan honari na mamang gi cartoon nam su yaw rebani adu sai jani hajiki nahan gi ji mamang gi yaw gi bodo chingi nai panarage tamgina nang panaro nai thadokhrabne na Modi harau ba damaina state si issue mayam wari sanaba dune duna matai muna wari sanaba ne o chinga tamga semani leirene ye ana thaiba o ha adudi double engine tare ne ha ana aduna yamna noning musu oiba aduga haningai su oiba aduni sabsana chief minister na sengdok pa haibdu leite ngara unarubada toma tomba civil society organization na phongdok khibudi leibe duga thoka na mayam na hainari se singi ama tamgi ama leiba nate haibududi phongdokpadi leite hoi ngana khogi kano da chatpa thumalam pa ga chatpa dudadi phongdok khiba mati ama yaw male aduga khoi CRPF ki KM de leiba larjender rakpa sing unaba lupa lesing amamam pi gi bedudi phongdok khiba male aduna sai sidani mayam sina unariba cartoon singina uri akhogi cartoonist singina uri meng duni ana ho chinga tamga semani leirene ye aduda ha adudi double engine tare ne ha na phongdokpa khanan ningai oiba yam phaba phum ne matang da leisina khoi hoilan paugi as loire he haibduni ida torisi mayam handak se Delhi do unaba sakhibodo mu remind torakpani Delhi da mayam ruling gi MLA mayam including minister yang sakhiboda khoi Narendra Modi na khoi US ta paiba tangkunda hai prai khrini hai ana haiba adaida amasina khumai unaragum se lit khidana ana sagi unaba phangnaba unahudaba khoi ruling gi su unarakta opposition gi mayam su unarakta madugi photo mu recall tawbuni haji uri pose aduna adunena aigi mengda adum thamjage unaba phangak thikidagi mayam lakhibuduni thamjage mathang deleisna ko HL Express ki naire he haibuduni naire haibsida dum wari sanabuduni telephone na toroga nakho daidi kamdori irang sina nani kara dum kara mature ani sanaise alama kume Manipur sida masina taba ama fa honde tawri sena ji langi suni ngasina kadai da kapakpa
लो उनब चटप मैम चिंगा तमियाद लेबा मिते खुल मैम चटप मतमदा नोंबे कापसिलकपा कुकी मिलिटेनी सिंगनेब सिंगना कापसिलकपी पाव लई हजी लो उब ngамगदरा ngамगदरा हाबि अचौब वहां म ओइरि न लो मी सिंगना कोई बॉर्डर एरिया पेरिफेरी एरिया सिंदा कोई अखोगी सेंट्रल फोर्स दे पामजदरे अखोगी स्टेट की फोर्स थाबिरो हाइदना मैम तौबा ngarangsु phogokcha ikhaida bunker sajalakpa bunker thugaibा मैथे कुल चंखेलगा बंकर साजलंबा फिरान थेचलंबा अदुम मयाम अम चथरे सिजे तंगदु लेता दबा हाइबा ताई अदुना अदुम अखोगी नोमगी नोमि मखोन ताहौदगदि तुंबा यादबि मोंगदा लाकपा मयाम अदुगा साइकोलॉजिकली मयाम लेरकदो मयाम लेरी हजी लांजेंदरियो मयाम से कमाई तोगदगे नमित 50 हेले थानी फजलकदोरे अरा हौकिबा तांग अहुम मरी दगी लोय लांजेंदरगा लेबनी अना लाइबा तांग मरी सिददि अखोई थानी फागदोरिबनि अदुम मयाम से थाजिसे सिंगातनि कैदौरेबा कदाइदा कामनरेबा कदाइदा पोखाइरे हाइबा अना सुगुम मयाम लाकपसिदा नेता दबो पुंसी महिंग अमा लेबदु हाइरेबा कार्टूनिस्टना अदो डिपिक्ट तोरकपा अदुगा येगा पुथोरकपा कार्टूनी हाइदना समजगे मथंग लेसिना खोई पीपल्स क्रॉनिकल गिनी पीपल्स क्रॉनिकल की विटी वेडनेसडे ना अददा हजिकसे मसाइदुम यावरे हजिक लेबि मयामदा कंफ्यूज लेनबो हमदुंदनी खोई चिंगी जे मिस्टर अमा तमगी अमा लेरेब्रा हाइबगी वांगदुनी जिलाई सिसेदा खबरसे पारग वरै सनावनी नाउ आई एम क्वाइट कंफ्यूज आई एम साथीना खंगद्रे ज्ञान ताद्रे हु इज रूलिंग हु कनानो कनाबु रूल तौरिबगे वाइल तौरिबगे कनाना लेबा ngaibage who will be the hills kanana hill gina kana oidore na who for the valley do kanana mu valley gi ngakadore ba ji wahang hang yose masu question hangaga meham gida doubt leba confused leba dune adu akhoi sengdokpa ngarang gida da chemni sekara phongdok kibdi le adu haji tawda meham khang da baduna tonga toma jaga singda sounding da ngarang nimidang su singya me area da prime minister home minister and chief minister gi fiji mei thaba toan ba kaksing da tobal da मैम कोई नान थागिबसु लेरे जगह जगह से मैम से कन्फ्यूज होबदुनी मसु ज्ञान फजना सेंगदोकपम सु मथौ ताई मैम से उरिबा मियंग से नाउ आई एम क्वाइट कन्फ्यूज हु इज रूलिंग हु कनाना कना लाय वाइल चथरिगे कनाना लेगाक तौरिगे हु विल बी द हिल्स हिल्स किना कना ओइदोरी एंड हु फॉर द हिल वैली वैली किना कना ओइदोरी बा हम से मैम हजि ngangneरिबा इश्यू सि पुरकपदुनी अदना हजि मैम की टॉप द टाउन से हजिक कईनो हाइरकांदा अखोई मणिपुर की सिदैदा चीफ मिनिस्टर अनी थोंगा लेरब्रा चिंगी अमा तमगी अमा लेरब्रा हाइबगी वहंग मैम लाकपदुनी अना अदुगी वफमदुदा बेस तौरगनी असिगी अयाम्ब सिंगसी अदुदा बेस तौबा कार्टूनिस्ट की वखलोंदा लाकपा हाइदरे मतम मतम की लेरबा इश्यू सिंगजिदा कार्टूनिस्ट न कोक थादबा यामना अचौबा सिसु एडिटोरियल की ओबा वखलों अमा चेनबा तंगाई फदबनी हदे लाई हेक्पा येकपा नतबा अदुगी वहान थोक लेबा याम फजबा वहाईदगी वतादगी यामना मरु ओइबा पोनी अदुनी यामना मैमना तौजरिसे अखोई एमदी अखोगी इमुंग अमदा खबर से पुनमक तराइन थोई त्रौंग फुंगसी लोबदी खरा वालमगनेन खले अदुना मैम सिदा मदुगी लेरिबा कार्टून सिंगना पीरिबसु याम फजबा वहान थो खलनबा अदगी से खल्लु खल्लुरगा अनिरक नोकपा अहुमलक नोकपा मैम सु याउदुनी अदु मैम से अदुगा याम तेना लमाय अपाकपा मवहाई लिसिंग अहुम मरी पाबदुगी सरुक्ता पिक्रबा कलम फास्ट कलम सिगी कार्टून सिना पीरिबा इंफॉर्मेशन एट द सेम टाइम खलन वखलोन आइडिया मैम से अखोई आइना खंजबा आइना उजबा दु आइगी साइट के थमजबनी मैम की इंटरप्रिटेशन तोंगाना लेरमबसु यादु सो फार आइगी नॉलेज लेजबदो मैम द थमजबनी असोयंगाम यारसु ngapiu मैम सु फीडबैक अदम सेशन अदम पिबियो हेना फजना प्रोग्राम से मैम ने येंग नुंगाइना फॉर्म थम्बियो मैम ने पिबिरकपा फीडबैक सजेशन अखोई थबक तो थोना होनजगे हाइबो हम थमजरगा ngasigiदी कानेना बेथन निजरी पिनेबेस The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership.
innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan unilawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tobirau terms and condition apply.